project kyang we maning lekai hangi ming na singa kuma adu akhoi standard over higher secondary school ki akhoi boarding ki mahero baby snana leki daga mari lena na akhoi JSC thangabanna karupa ngasigi manipur pumbagi banasida kyang we kulona ragasu standard over ka leiriba kulona ba ani langdaba na madi kyang we gi praja ima event adu ichininok singna tangai phadaba tanpham masida akhoi satra sing aduga mahiru singge laik tama phangakre haibagi wakalon aduga asum balanglang ngin puthongna bagi lai bai husida akhoi ju tangai phadaba saruk khradi yapam thui haidana akhoi telubsu tena chakara matungda mayam thonarapani adubu akhoi na asigumba protest ama yamna kanna tawringi police na akhoi bu kanna masigum protest asi sumaina yaubi gano kopi gano matai da tawbi haidana leri cheraksida standard over ki gate tagi akhoi gi school akhoi gi kyangwai maning lekai gi head master wariba akhoi oza Loken aduga magi Manaonupa KYPC gi president oina leriba akhoi Longjam Suranjoy anina thola kanda nangji tangai phadana phulonari ni akhoi gi nangna tawi nang phawuna sumaina yawmi je akhoi je kamaina khange habado nangna kai khangdino gaina aingoda akhoi gi yamna kudomina singnar kanda toromba adu ai tangai phadana aiju kakabu respect tawjabani adubu phulonabani yumdagi yang pada standard wasi uribani masida akhoi ju tangai phadaba satra sing khalakanda ngasi jawhum thokra hana ngakang usi yorpun ha kanda mana nang larik laichu adu toba da toba gaina yamna matong chadaba miyobagi wakalon chendaba hujik leiriba situation jibu makoi khaktana control tawgni habi wakalama phawrambuduni ngasigi akhoi manipur gi miyamda akhoi masigumba miyoi singse control tawmina je habi wakhanje media gi thongde thamjari Mera Pabi Women Development UC Club anini samnaraga thokse ngasigi banasida sokotsaba thoksareba aduga kyanggai gi sinau mayam so yaubi kyang palame adugu ngasi standard over ki tamo chelandoni midam landoni gi masa Manaonupa Suranjoy na akhoida ain ngai biu aduga ai nang kayam khangage kaina khudom bising chindra mama machan mayam sida tawrambagi magi nature dugumba discipline jawdabadu akhoi nungai jade masi media ge thong thamjari mingdum thabiro athokom rina devi mana nga masala ko lale no ni na singko lo hayo o lale na singko lo hayo ma adu na khudom bising din na pa khag do producer to